Kanagumba miyo ema khangna yamna sangkhona fazaba wahi pareng ama asumna haibirami. Sifai amagi punsi haibasi awaba nungaitaba pumnamakna thanduna akanba thamoi ama oikiba misag adu sifai amabuni haina. Madudhasu natana mahaki imung manung amadi pigliba masa fawba thamoi kaina sokhali. Wafam asiga loinana ahanba muktada 795-132 Sifaisingi Manilakaidagi oimitaina A to Z Manipur Channel Maikaidagi ikongna kurumzari. Amadi sifai oiba imung amakaki nungsiraba wari masa amakak miyamda kulla tamjage haubudagi loiba fautang taminasi. Yamna pikpa khunganga bada sifai oiba nupa amakak lerami mahaki nungsiraba masa amasu lerami mahaki masa adu yumron kaironaba singi angang singa yamna toina sanarami. Amadi mahaki sanazaribi mamanaba sing aduga loinana makoi harau tayamna sanaba matam aduda angang sing aduna mangonda hanglami. Nakoi ki fafadi corona naraba lockdown na kunglaba matam asidabau nahakini haiduna suti tholakte haiduna aduga amaromda sifai nupa adu corona gi kallaba matam aduda suti fangdaba adu mahaki yumgi problem amagidamak thokte yadara mahak suti tholami aduga masa adu yamna haraujarami aiki papa thole haiduna adubu corona gi matam na kanbanina mahak home quarantine gidamak thangnabada leiba ka amada leiba tarami. Amadi nungsiraba masa adubusu pamba fawba fangjaramde. Labna yengziraga wari watai khara sabu natana upaidi leijaramde. Mathangi numita masa aduna yamna haraujana mamanaba sing adu kaurami aikoi papa lae haiduna. Adubu angang sing aduna lakpagi mahutta taba fawba inthingaina tabiramde. Maramdi mahaki mapa adu miramdagi lakpani coronavirus pa ambayai haiduna singnabadagi angang sing aduna kiduna manakta amabau lakningamde. Mikubadada nungsiraba masa aduna mapa aduda hanglami. Papa, nang laktringi matamdadi aigi marup singase aigi nakta adumak lai. Aduga aigonda toitana hang. Nangi papa adi sungaksu lakte haiduna adubu. Papa nang lakaba matungsidadi makoi singase aigi nakta laktribasi karigino. Nungsiraba masa adugi wahang adu tabada mapa ado paukhum amata piba ngamlamde mamittagi mitlus pirang chintaba natana. Mahakna thamoida khalami sifai amagi punsi haibasiu samaina sum kaptana da len khadra haidana. Wafam asiga loinana sifai amana thengnariba punsigi awa nungaigi punsi adu somna thengnadaba oibiu. Wafam asiga loinana roibada oimite namyamgi famda tamjaningbadi somna hinglei punsida afaba nungai afaba thaba khara tawbiramu. Sangsar sida leiriba mipum kudingmana adongi matau tamba pamjanabagidamak